HOUKHIBA CHAHI Tararom ASIDA India Amasung Indonesia na AS policy ki Makhada AMANA AMADAGI Khudong Chaba kaya Lounaduna Lakli HAINA Union Minister of External Affairs ki Minister of State Dr. RANJAN PHONGDOKKHRE Wafamasi India Amasung Indonesia ani gi marakta diplomatic relation thamlakpa chahi humputara mga mapung farakpaga mari lengna interactive business session amasung logo puthokpa ki thoramda mahakna phongdokkibani New Delhi da leiba Taj Mahal Hotel da pangthokpa thoram aduda Minister RANJAN na hai India amasung Indonesia ani gi marakta matam kuinadagi afaba diplomatic relation ama thamdan lakli masida makhal makha kyagi pandam Phangbaga loinana lebak ani asigi marakta Khudong Chaba kaya amasu launadi lebak ani asi chahi listing kaya gi mamangdagi historical cultural amasung lalol itiki lamda naknaba mari leibagi mathakta manaba geopolitical gi mafam amasu Indian Ocean da thamle Asian region da Indonesia asi India gi khwaidagi chawba lalon itiki khongpu oiba ngamlakle HOUKHIBA CHAHI Tararom ASIDA lebak ani asigi AS policy gi thaurang mai paktuna ningthina mahai chaba ngamlakle mai pakwa si India gi mamangda look is hairambadigi AS policy da onthorakhiba aduna nate masidi AS policy na koliba reason asida Indonesia gi maikaidagi lalon ite connectivity development cooperation amadi security gi lamda ahenba senthang thadage haina khanghallakwa aduna mahai chaba ngamlibane Bovine meat, dairy gi pothok, poultry, processed food item, chuzak amadi horticulture gi pothok na chengba kaya Indonesia da export taunabagi achauba pandam ama thamle. Maramdi India gi economy ase agriculture da chauna yumfam oiba maramna makhal makha kya gi chinjak sing matam kuinadagi Indonesia da export tauduna lakli hainasu Minister RANJAN na Makhada na phongdokkhe.